Tamjari MSTV Mideng Tabiri Basingbu Menden Nongmaitem na Taramna Oksari Ngasinung Tilgi Pau Pizari Democratic Students Alliance of Manipur Desam Head Office ki 2024 dagi 2026 phauba thaupu gadaba sing ngasi Utra Sanglen Sana konungda wasak lokre Nauna thaupu gadaba khallaba President General Secretary yauna punna mioi tarataru Desam gi advisor Ratan na wasak lobagi thauramadu pangthokhi Desam Head Office ki nauna khanduna wasak lokraba Mayengbam Somorjit Maitaina Paumi Singh Dahai Desam na hek sapong lakpadagi lamdam masida machi oiba Mahaygi kanglon nama leihanbagi pandamda thabak thoram kaya miyamga loinana pangthoktuna lakli makhata nasu jangsin khigani khunai amabu hiram khudingda saukhatpa pangalkanba khunai ama oihanba amadi singnaba khudingmakpu thengnaba ngamba haibasi leibak aduda mahi masing tambagi achumba kanglon aduna mapung fana fanglaba amadi quality education dagi tholakpa naha singna purakadawribani maram masina lamdam asida quality education puraknabagi desamna changsinduna lakpagi saruk ama oina makhatana education gi wahanthok khangba mahi gi kanglon puraknaba hena kansinna changsin minnabagi pandam thamli lamdam asida thokhaningdaba thodok wathok kaya tholiba sigi chapchaba pakhum piba haibasi miyam khupna changsinba amadi imangda taraga leiribasi karino haiba miyam khupna khangminnaraba matamdata oigadawribani Masidasu mahairoi lup ama oina miyamga loinana sangsin minagani desamna nisagi mayokta khongjang kaya sangsin duna lakli ngasidi haurakliba naha singna nisagi pakta tawduna lakiba sidagi lapthokpa ngamnanabagi amadi nisasa daba khunai ama oihannaba campaign makhatana sangsinnaba honagani Laibak ama khunai amada mating leiba furup ama leiba haibasi aikoi khudingmak ima leibak iramda masibu mayek sengna khangba amadi aikoi kari tawgadage haibasi miyam punna wakhalon amada lakminnaraba matamdata oigadabani hojik lamdam asigi mangda taduna leiba kanglup anigi irang asi tawfam khangdaba tawba ngamdabagi wathok ama leiriba asida aikoi punna kok sungsin minaduna amata oina thengnan minabagi lambida desamna su achauba thongtang logani haiki paumi singna hangba wahang amada mahakna hai desamna matam sangnadagi lamdam asida private school singi regulation ama thamnaba talaga lakpani masigi matangda court ta case tawna khibagi wafam laikre adubo hojikti case adu loisinkhre maram masina private school singna lowningba mawongda tongan ba P sing Lauriba si mapung fana yang sinnaba Manipur Private School Registration and Regulation Act 2017 asi mapung fana lengakna satna hanbiu private school sing nasu lamdam asigi education da achauba contribution pidabadi natte adubu karambabu private school oiba yagadage yaroidage haiba amadi pangtauda tauba sing asisu desamna yang sinnaba honagani fongdokhi oibana maram orga sigumba ikoi nisagi ifaksidagi langthokpa ngamnanabagi amadi nisa chadaba adugumba khunai ama ohinanabagi oiba campaign sing koi yam kanna changsinanaba koi khona jagani subjan jaraka na haijaning badi leiba ama khunai ama koi mating leiba puro ko oiba haibasi koi khudingmak koi ima leiba ilamda masibu mayek sing masakhangba amadi aikoi kari tawgadage haibase miyam phumna wakhalol amadada lakminaraba matamda oigadabani masimak koi mangda hujik karga leiriba koi kanglup anigi lan sidasu ekoida tawkum khaknaba aduga line amada ekoi si tawbu ngamdabagi wathok mayam leiriba se masidasu ekoina hena koi kokchung sinnarakanda ekoi amat oina thingnanaminabagi honabada achoba thokdang lawjagani haidana ngasi wasabogi thuromsida miyam midari khutang jamiyam kumda tawjag Arambai Tengolgi Mathakta Federation of Civil Society Organization Fox Manipurna akanba mawongda warning pikre pun kumani gi manungda lale haizaba lakadabani karigumba laktaba tholabadi Arambai Tengol boycott tawgani haina Fox ki president Thoidingjam Maniharna fongdokre wafam asi ngarang Imphal East District manungsanba haibong singda leipak kwathoki haibagi wahauda Fox ki vice president BM Yaima Sahabu Arambai Tengol gi miyoi singna tamthina furakpadagi hoji hataminu thongda leiba public hospital da laikan aduna leiriba asigi matangda paumi singa unaba amada mahakna fongdokhibani Maniharna hai
Arambai Tengolna Leibak Asibu Tugaiba Pam Libra Natraga Kanba Pam Libra Maitai Kunaibu Kanba Pam Libra Loinana Community Masel Kut Tonanaba Sil Libra Haibabu Atuba Matamda Sengdora Kadavani Fox ki Vice President Ni Haina Saktak Lava Fauba Arambai Tengolna BM Yaima Sahada Kut Tarak Pahaibasi Organization Namagi Mai Yeng Dabat Tabak Taubani Maramaduna BM Yaima da Kut Tarak Liba Arambai Tengol na Hayeng Nungtil Pung Mari Fawagi Manungda Sengdorak Tabatarabadi Manipur Tugaina Batorakpa Kangbu Singh Manipur gi Miyam na Arambai Tengol Kanano Haiba Kupna Thidopi ba Mathau Tai Loinana Karigumba Hairiba Matam Asi Fawagi Manungda Arambai Tengol gi Luchingba Laktuna Sengdok Tabatarabadi Mathang Numitagi Arambaina Taurakpa Thabak Thauram Khudingmakta Apanba Pibaga Loinana Thauram Singh Khudingmak boycott Togani Loop Amagi Luchingba Ma Oirabadi Lale Haibada Ikai Ngai Leite Aikoina Lan Kiba Yaurabasu Lale Haina Haizage Haina Su Fongdoki Thaudogaduga Mari Lainana Fox ki Vice President BM Yaima Sahana Hai Ngarang Arambai Tengol gi Khutpu Amana Mahaki Manau Nupa Gari Driver Oiba Ama Haibong Singda Laibak Puraga Lakpadagi Fare Haiduna Hairakpadagi Mafamaduda Sangduna Wari Sanage Haiduna Sangluba Matamda Mafamaduda Lairamba Arambai Tengol gi Miyoi Singda Mahak Fox ki Vice President ni Haina Saktak Laba Fawa Mahak Makoina Fox Karino Kadaida Lai Haina Hangbata Natana Mahak Fuba Chaiba Tauraki Makoina Fuba Chaiba Taurakiba Matung Mahak Puchatlo Haina Mafamadudagi Thadoraki Loinana Mahakna Phana Lan Bat Lairabasu Mapagumba Misak Amada Hekta Kut Thabadi Langani Adubo Makoi Ichagumbani Makoina Taurakliba Thawong Asidi Miyoi Bagi Pinung Sigi Wangmadani Haiki Arambai Tengol na Pamisi Karino Lebak si Tugai Pamibra Natraga Lebak si Kanba Pamibra Natraga Maitai Kunai Kanba Pamibra Manipur Kanba Pamibra Natraga Kamunen Masem Koi Masem Leriba Jamara Bakoi Zati Sing Yamaga Maga Kutanra Kanda Lucian Pamibra Basi Atuba Matamda Kabar Shankoro Pukaloina Soiba Alasi the Lakanda Lebak Miam da Mati Soiba Alasi the Lakanda Lale Hire Gadam Never Opens Masi Federation of Civil Society Organization Maikaitaki Hayengi Pung Mari Boki Mapam Manung Matamako Pizari Sini Ayumba Federation of Civil Society Organization Vice President and Saktak Aduna Swana Nane the Fox Vice President Haiti Nonda Koina Hangbra Aduga Hidden Fox President Vice President Haiti intention the hiring notion Aina Hajari Vidudi Aina now I see no one in the Haidamana Kitan I was a country bagi Mongo later, but I look out of Pierabra. I post the Vice President of the Yamaduni. I know Nola in the Hanjaki Veneva. Manipur the Tholiba Irang Sigi Waro Cinema Purak Pagi Mahut MLA Minister Singna Delhi the Chen Chenduna Lady Basina Manipur gi Miyamda Amuka Hena Samam Nabama Pokale Haina Imagi Mairagi Convener Toksom Suzatana Fondo Kre Ngasi Manipur Press Club ta pangthokiba pawgi mifam amada wafam asi phongdokladuna Sujatana hai tha asigi tareta Manipur speaker unabagi ayaba fanglaba matung imagi mairagi miut singa wari sanakhiba adugi matung inna Privilege and Ethics Committee gi mifam soidana kauragani haibagi thazaba speaker masana pirakhi Madugi matung emergency assembly session nama oina apunba mifam ama kaunaba imagi mairagi maikaidagi taksin khiba wafam madubu speaker masana yariba makai thuna famnaba khonajage haina thazaba pirakhi loinana makhatana imagi mairagi ima singna Privilege and Ethics Committee da yauriba khangabo SC kumbi SC lilong SC jiribam SC amadi sagolban SC gi MLA singa hakthengana unaduna mifam asida soidana yaunaba haijaruba matamda MLA singna soidana yaunaba sem sari haina phongdorakhi madugi matung Ethics Committee gi chairman oiriba kaisamthong SC gi MLA sapam Nishikanta masagi yumda chatuna unarubaga loinana Ethics Committee asida member oina yauriba MLA taruksu amamamta oina unaduna hiram asigi matangda wari sanaki lakliba tang tara marida pangthokadoriba committee gi mifam asida achinba kaya leirabasu soidana yaupinaba haijakhiba amadi MLA tarana separate administration taliba BJP gi MLA singi mathakta party gi logi matung ina Lokhat Payaba Tabak Sing Lokhanaba Haijaruba Aduda President Masana Magi Maikaidagi report ama Central Leader Sing da Pishin Kiba Laire Haina Thamlaki Haina Su Fongdoki
ꯍꯥꯟꯅꯗꯩꯗꯤ ꯈꯔ ꯐꯒꯠꯂꯦ ꯁꯤꯃꯇꯪ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯑꯗꯨꯃꯛꯇꯤ ꯌꯧꯗ꯭ꯔꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯗꯤ ꯃꯣꯏꯅ ꯑꯦꯇꯦꯛ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯏ ꯋꯥꯔ ꯅꯠꯇꯦ ꯇꯧꯔꯤꯁꯤ ꯑꯦꯇꯦꯛꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯃꯣꯏꯅ ꯐꯠꯇꯕ ꯃꯣꯏꯅ ꯑꯦꯇꯦꯛꯅꯤꯅ ꯇꯧꯔꯤꯁꯤ ꯋꯥꯔꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯗꯨ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥ ꯍꯥꯏꯁꯦ ꯗꯦꯠ 14ꯗ ꯃꯥ ꯗꯦꯜꯂꯤꯗ ꯆꯠꯀꯅꯤ ꯆꯠꯂ ꯃꯇꯨꯡꯗꯨꯗ ꯑꯃꯨꯛ ꯎꯅꯁꯤ ꯍꯥꯏꯕ ꯑꯃ ꯊꯝꯃꯛꯏ ꯑꯩꯈꯣꯏꯅ ꯎꯅꯗꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯎꯅꯕꯗꯨꯅꯗꯤ ꯀꯥꯟꯅꯕ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯁꯣꯂꯨꯁꯟꯒꯤꯅꯦꯕ ꯁꯣꯂꯨꯁꯟꯗꯨ ꯑꯣꯏꯅ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯍꯟꯗꯛꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯝꯃꯤ ꯑꯗꯨ ꯉꯁꯤꯁꯨ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟ ꯄꯥꯔꯇꯤꯗ ꯂꯩꯕꯤꯔꯤꯕ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯐꯤꯁ ꯃꯦꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯔꯕ ꯁꯤꯆꯨꯋꯦꯁꯟꯅꯤꯅ ꯑꯃꯨꯛꯇꯪꯗꯤ ꯍꯟꯗꯛ ꯆꯠꯄ ꯃꯇꯥꯡꯁꯤꯗ ꯁꯦꯟꯇꯔꯅ ꯀꯔꯤ Laingakna Panchayat Muthanaba Honabiganu Haina Ad Hoc Committee of All Manipur Elected PRIs of 2017 gi Chairman Fairoizam Heramani na Hai Kre Ngasi Manipur Press Club ta Pangthokiba Paugi Mifam amada wafam asi fongdokladuna Heramani na High Court of Manipur na haukiba chahi gi April 15 da pikhiba ruling amagi matung inna Taruk Suba General Panchayat Mikhal Pangthokpagi notice thokriba fawba Manga Suba General Panchayat Mikhal da mai paklaba Ward Member Pradhan Jila Parishad Member Singbu Makhoigi matam loikhrabasu makhatana mathau tauhanbiu haizakhiba adugi ona tainabada Manipur Panchayati Raj Act 1994 bu lana lamjingduna Administrative Committee Semduna Panchayat ki elected representatives singi mahut sindoknaba honariba asi lepiu loinana Panchayat muthanaba hanjin honabiganu hairi Manipur High Court ki order amada Autonomous District Council ADC Singh amadi Urban Local Body ULB Singh da tawbagum Panchayat su hanagi elected representatives Singh na election tawdriba fawba hanagum mathau tauhangadabani adubu laingak asina court ki order thawoidriba asi afaba laingak amagi khudam la haina su hanglakli laingak ki law department mathau tauhandrabaga sammanare Panchayat na Konba rural area da leiba samjaraba miyam panchayat gi logadaba chokhat thorang sing amata fanganre scheme khudingmak fail oire icham chamba residential certificate ama lognaba honabada awaba oire matik sadaba panchayat minister from konduna leibagi mahutta moral ground da from thadok piu haina su fongdokhi Sigi matata koi lani matamda samsam jabo kungangi praja singina koi PRC logo gumba koi pradhan jila singi soi sarkar lo matamda TV no le ta tobong khangda na kana na to gada kana no singi le ya sigi pota amma koi se kangau no ga le ro ma amma su le ro sigi tong sa da ma am sigi se lenga mu su koi concern local minister will be sina Yang Bidra Vanina, Panchayat Minister of Moral Ground, on Hadopio and Thank you. Mamang Zahigi me ahumdagi tholakhiba kangloki irangna mayum makai mai sakhibadagi lanjelaptuna Bisnupur district ki manung sanba santhong awang lekai relief camp ta changjafam loduna lairiba phogakchau ikhai makha lekai dagi chanda khumukchamna Mingondagi asanba tailoring machine lauraga relief camp asida phi tuba taiba tauraga sel tanduna imung manungi leita laira punahori hiram asida chanda khumukchamga Image TV news ka unaduna karamba wakhalondagi tailoring tauba haurakibano hangbada mahakna hai relief camp ta leiraga charabudi helhande haibabu mahakna kainomta saninga pada masu macha singna kainomta saninga pada pot amata Laininga pada selgi mathau yamna laki aduna imung manungi leita lairada kharada oirasu mateng oinaba tailoring gi thabak asi tawrakhibani haina pawdom lakhi mahakna makha taraduna hai mahak phogakchau ikhai makha bazar da tailoring gi dukan hanglammi adubu handaki irang aduda yumsu dukan su machine mari su amadi fi mayam du su maina loina sakhaure hojik turiba machine asidi mahangna anakpa laikai swaidagi thiraga thada lupa sahum hullaga Lobani Mamang Sahigi November Thadagi fee tuba Haurakibani relief camp that Laiba Mio Stingi fee roll so dum turi aduga relief camp gi fee tuba Ubadagi Santongi mi Mayam su tuba loina lakbadagi turi Hojikti Irang Laibadagi loina wana rabanina fee atumal asi chani loba mafamda lupa Sama lowi aduga sama loba mafamdana lupa yankai lowi relief camp ta laiba
mi singidi khara lau da dum tawi nungtigi tubada lupa sahum samri romdi tanba ngammi adubu nungtigi tuba ngamdaba su yawi irang leirak maira paivigi lek pasat pada tuba ngamde panbaya badi sanda khumuksam masagi sahi nifunipan sure mahaki mapuroi bagi mingna ibungo kawi leikidre mahak phogak chau ikhai makha leikai dagini santhong awang leikai relief camp asida machanupi masunupa yauna imungi mioi taruk leiri hairi tikiem da lei base adum moi lekai ge mina sum kalap na suwa bi de nuai su yumga di yam khena re ko da di sa ba thak su adum hawai gum basina ayam ma cha le ko amda di hanni ne jum da hanni ngai se akoi se saka gum na moi na khat thu na jum chang ya na ba tau bi da di na akoi jum da sang le am pa ne jum da lai ni di kiem da ma am da lai ba di nuai su sa ba thak ba se ma yam gi ga hai ge tha gi than da gi koi imu maning di thong ba ga di khene da i o ma ta sa su khajana kana to na sai da na ko da si da di mayam ni na ko mayam na bi kalap kia da di ingen sin na bu kana ka ni da di wa bi ga ko ni ta mayam na mu na su da am na ma te mu di pa tang sida ngasinu thili pau pizza loijare ims tv midiang tabi basingbu amukana khurumjare